Ngasi leibak pokpa tarik kunmanga tha taramathoi namit asigi rasifal pijari. Mes rasigi oina karisu natabada kok saba thoktok thokani sel lakpaga chatpana hengani. Brisik rasigi oina thabak tauba hotnajabada kanaba phangani lalol itikta sendong leigani. Mithun rasigi oina thabak suba nombada mahai likna phangba miwa taba marup mapangka mochana daba piri. Karkat rasigi oina anga mathau singi thokjal phangani aning bathabak pangthokpa ngamjagani. Singha rasigi oina imung manunggi ikha thaba singi maramda sel chatkadauri miwa maisa langko piri. Kainya rasigi oina anga mathau singna chanbiba senthok lambi phagat chaba piri aru ahen potlam leiba yagani. Tula rasigi oina miga muknabada mai pakani thajadana mingchat phangbalai kok lulumba piri. Brisik rasigi oina potmang chaimang thokanba huran chinthidagi akiba anangban nangba piri. Danu rasigi oina lalol itiki thabak macha masusing paibada kanagani angamba singna chanbigani. Makar rasigi oina marup mapang chagai nataiga muknaba piri lauri yumpham kaada ningai sangdanaba piri. Kumbha rasigi oina mingchat phangba matamni miyamga mari phagatkani mangkiba lanthum hanjinba ngamgani. Min rasigi oina panduna leiba senpham phangani anga mathau singi mateng phangani kalak yengthibadi lei.